Homemaker Club Irong Makhalaikai VCPC Irong Makhalaikai Irong Ani na sinja langja duna numit kharani gi mamangda thokhiba thoning da bathodo Muhammad Abdul Qadir bu mihat thina tamthina hatpi khiba thodo adubu yaning da phongdok tuna chatpa khongchat asigi khudong chaba longjoraga irei ba kirei cha sing Puruk puncha mari henba da kundari ba sigumbairam dam masida leibere ba ichilena khomno makki mafamda amjaring bawa pam kharadi leiba kasida thok aning da thawdo kwa thok kaya thokre madugi manungda thamoi sokpa miha khina hatpi khiba handaki no no ba thawdo Muhammad Qadir Abdul Qadir ki thawdok kasi so hamani asigum thawdok wathok asi ado hang du kitan du irei ba kiram dam masida makha tana thokan danaba tingminnari ba purupcha pring makna wakhal pathana leibina ba thokri ba thawdok asida kenaba bihat pasing sarkar ki mathau tobiri home department na mari leina pasing tha ba hore Mari leina ba khuding makto mapung phana phabiraga ahak pachaira pibiba asigumba thawdog asi makha tana tholak tana bagi mathang paikat pirakani haibagi thajabado aikoi khuding makki thamoi da khanjaba ningjaba dugumba makaktangni asigumba mamangda thokhiba thawdog athok kaya saringai matam khara mayamgi kolau pendabagi adugumba torammaga ikui dana amo hekta namsan khiba karino maram ama natraga amana yana re haibagi mongong da laikeba asigumba thawdok marak ta yaw ba yam rear oiba asigumba sidi leiba ke aina duna ya ba mongong da makoi bo ahak padandi piraga makha tana thoan dana ba tabak paikhala ningi aduga asigumba thawdok ama nungai taba Tangluk puruk puding makta akaiba leibaki oina sokpo oigedaba tohaning da thawdok ama thoglak matamda social media paibiriba amadi ingkhalak libana sin yauna irang thohan ba pamba aikoi mayam maraktagi kana gumbasing na paw adugi aseng ba reality khangdana lana paw sandokpa natragana Tangluk puruk amada kai mo oibaya mo apum kaya amakpa masina maram oiraga hena chawba problem kaya create tawrakpagi thawdok wato kai koida thengnai masigumba kaya sidagi so ai koi pukung phakana laibiba masung section bagi tangai padaba du tamjage hauji mari leina ba bihat pa kaya phabiri hauji lemhori ba khuding mak adu sung mapung phana phabiraga ain gi oiba matik chaba dandi loinana yaragadi ahak patandi pibi bai bose ai koi khuding makya pam bani ai bo apam masi maga tamjage lana pau san dok pagi ai nabi ai koi khuding makta gi dok chi tangluk puruk khuding makya pun bairai bak ni tangluk amakaki puruk amakaki manipur nate manipur ai bo state chi da taminari bo kundaminari ba puruk punsa mari hian bagi apun bai koi gi rai bak ni irei ba irei cha khuding ma lamhen tuyen makharana mataba thabak tawraga aigi purupna tawbani magi purupna tawbani haidana nak nai bagi thong ma ek chak tabagi mami tai masi ai koi khuding makna section na sena ga tawbani tawkham thok taba amani maral leiba ni saksing adu any purup ki oira ba so purup khuding makna maral leibudu da dandi phangana matik chaba ain ki dandi phangana ba ona ba da purup khuding makki matin changi amasung mana ba wa khano lama da sagat minaraga to ningda ba thawdok kaya da ingna ba gidama ai koi hingminari ba bhap ta ba nagari khuding makna ma to oina lepin da si hai bo apam si ngasi rile si gi khudong cha ba loraga leba macha sing irei cha khuding makta thamje